Cocomi lan uhannaba honarakliba khudingmak masak khangdoknaba honabada miyamna mateng pangbiu haina Cocomi gi spokesperson Santa Nahakpamna appeal torokle ngasi lafel pata leiba Cocomi gi office ta pangthokpa pau mifam amada wafam asi phongdokladuna mahakna hai tha asigi kunmanga da pangthokhiba miyamgi khongchat aduga mari leidana miyoi khuzok kharana Cocomi bu lan uhannaba honarakhiba amade khongchat adu loikraba matungda desamgi hanagi president Mayengbam Somorjita khud tharakhiba adu laibak thibade Thaudok adugi CCTV footage amade lanai blogger kayana thagatnarakpa footage kaya leire Thaudok aduda chenaba miyoi kharade masana khangna sengdokcharakhiba kaya yaure adubu kaya amasu tumina leishile miyoi sing adu masak khangdoknaba honabada lekai da leiriba club amade organization singnasu mateng pangbiyo media gi maikhum utlaga journalist saba personal blogger kaya amasu thaudok asida chenari bade Hiram asiga mari lainana Imphal West District ke SP da detail khara Cocomina pikhat khiba leire haujuk fawbugi oinate police na laukhat khiba action singi matangda Cocomi da detail amata yorokpa leitre Cocomi da allegation tarokliba sing aduna khudam changdam ga loinana siriba maral sing adu achumbani haibadu miyam da khanghan biu karigumba madugi khudam changdam piba ngamdrabate miyam khangna clarification pifam thoe Miyamgi ihauda yaushin ihau ase nathai hannaba honarakliba sing ase miyam maraktage maru phongna muthatpage tangai phadaba lei Cocomi di miyamgi thabak tawbane ahal laman sing advice matung ina Cocomi na ngasi fawba thabak tawduna lakle miyamna karigumba suggestion pibining labaso Cocomi gi office ta laktuna pibiyo madugi da mak thong launa hangduna leire madugi ona taina bada yofam yaudaba maral kya sizaniba ase makha tana chathabiganu haina so mangna makha tana phongdurakle कोई बात थोड़ोक सिंह जी whole and sole responsibility से अवन बा मणिपुर ना instigate तोरंबा अदगी अतोपा individual सिंह ना मकोई ना मागी पेज दा मियाम ना पकुम चापचाना खंगद्रिंग आइदा मोगी opinion दा Cocomi ना रैली से कमाई लाई नोंग मवालिंग आइदा लौथोकी बा अकोई ना हाई बा रैली से कोई कमाई चथा दोरी कई मरम की चथा दोई नो हाई दा मोई ना सुंखंग खंगदना नत्रगा खंगजन नदना चथा रखपदा की तौबने हाई से सी थमजगे अदुगा मणिपुर पुलिस ने जो अकोई थाजगी एप्लीकेशन सिंह मतिक चाबा सरकार की लीगल पोतो तौरगा अवनब मणिपुर की हैंडलर से मसी पुथोकपियो मसी मियाम खंगदोंमिनबा अमा तंगाई फदे अदुगा प्रेस मीडिया की मरक्ता अदुगी मियाम मरक्तासु ब्लॉगर मयाम अमा अखोई इहो सिगी अगेंस्ट तौरिबा मयाम से अचुम अरांदो येंबिरगा मियाम हुना विचार तौमिनबसे हाइबसे मसी थमजगे।